ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯖꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯈꯨꯜ ꯑꯃꯗ ꯇꯣꯝꯕꯤ ꯀꯧꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯔꯩ ꯀꯧꯕꯤ ꯃꯃꯧ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯊꯕꯥꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯆꯥꯎꯕꯒꯤ ꯃꯃꯧ ꯑꯍꯜꯅꯤ ꯑꯗꯨꯒ ꯁꯅꯥꯔꯩꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯊꯧꯕꯒꯤ ꯅꯨꯄꯤꯅꯤ ꯊꯕꯥꯁꯤ ꯃꯆꯥ ꯃꯃꯧꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯕꯤ ꯑꯍꯜꯅꯤ ꯑꯗꯨꯅ ꯃꯆꯥ ꯃꯃꯧꯁꯤꯡꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯁꯅꯥꯔꯩꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯊꯣꯛ ꯊꯥꯛꯅꯣ ꯈꯪꯗꯦꯕ ꯍꯅꯨꯕꯤꯅꯦ ꯇꯧꯔꯤꯁꯤ ꯃꯥꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯄꯦꯜꯂꯕꯅꯤ ꯀꯩꯗꯧꯔꯤ ꯅꯨꯄꯤ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯉꯤꯗꯨꯅ ꯑꯣꯅꯦ ꯅꯈꯣꯏꯒꯤꯅ ꯃꯥꯁꯤꯅ ꯃꯧ ꯑꯅꯤꯃꯛ ꯑꯩꯅ ꯂꯩꯔꯤꯈꯩ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯔꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥꯅ ꯐꯖꯍꯟꯅꯤꯡꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯂꯝꯃꯤ ꯑꯁꯣꯝꯗꯁꯨ ꯑꯗꯨ ꯃꯉꯥꯏ ꯊꯕꯥꯗꯨ ꯃꯥꯒꯤ ꯀꯥꯗ ꯏꯁꯧ ꯂꯥꯡꯂꯝꯃꯤ ꯄꯦꯜꯂꯕꯅꯤ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯕꯨ ꯏꯅꯤꯡ ꯇꯧꯅ ꯍꯤꯡꯅꯤ ꯈꯟꯕꯗꯅꯦ ꯋꯥꯈꯜꯁꯦ ꯃꯝꯂꯕꯅꯤ ꯆꯥꯎꯕꯅ ꯑꯩ ꯃꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯂꯤꯕꯁꯤꯕꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯥꯡꯂꯤꯕꯁꯦ ꯂꯥꯡꯂꯤꯕ ꯏꯁꯧ ꯉꯥꯡꯂꯤ ꯋꯥꯁꯦ ꯑꯔꯦꯝꯕ ꯋꯥ ꯃꯥꯡꯂꯒ ꯇꯣꯛꯅꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯄꯩꯊꯣꯛꯂꯒ ꯐꯝꯂꯝꯃꯤ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗ ꯊꯧꯁꯥꯗꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤꯔꯝꯃꯤ ꯄꯨꯛꯄꯦꯠ ꯄꯦꯠꯂꯤ ꯑꯩꯕꯨ ꯀꯔꯤꯅꯣ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯐꯤꯗꯨ ꯂꯥꯛꯇ ꯂꯪꯊꯣꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏꯒꯤ ꯑꯋꯥꯡꯗ ꯂꯩꯕ ꯃꯧ ꯃꯆꯥ ꯂꯤꯛꯂꯥꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯔꯤꯛꯅ ꯍꯩ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯅꯅꯦꯝꯒꯤ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯗꯧꯔꯦꯅꯦ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯄꯨ ꯀꯩꯗꯧꯒꯦ ꯏꯃꯥ ꯐꯤꯁꯦ ꯐꯪꯗꯧꯕ ꯃꯇꯦꯛ ꯈꯤꯇꯪ ꯉꯥꯏꯔꯦ ꯑꯁꯤ ꯂꯣꯏꯕꯒ ꯇꯣꯛꯂꯒꯦ ꯍꯩ ꯐꯤꯗꯣ ꯐꯪꯕ ꯐꯪꯗꯕ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯗꯨ ꯃꯅꯦꯝꯅ ꯂꯦꯞꯄꯣ ꯍꯥꯏꯅ ꯆꯩꯔꯛꯄꯗꯨꯗ ꯐꯤ ꯁꯥꯔꯝꯕꯗꯨ ꯇꯣꯛꯂꯝꯃꯤ ꯅꯨꯃꯤꯠꯁꯨ ꯁꯨꯝ ꯂꯩꯊꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯍꯥꯏ ꯃꯧ ꯑꯍꯜ ꯃꯧ ꯑꯇꯣꯝꯕꯤ ꯅꯣꯏꯕꯨ ꯂꯝꯗꯣ ꯇꯥꯁꯤꯟꯕ ꯌꯥꯗ꯭ꯔꯤꯕꯔꯣ ꯅꯨꯃꯤꯠꯁꯦ ꯂꯩꯊꯈ꯭ꯔꯦꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯊꯕꯥꯅ ꯏꯃꯥ ꯏꯁꯥꯁꯦ ꯈꯔ ꯉꯝꯗꯗꯨꯅ ꯍꯤꯞꯂꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯦ ꯆꯤꯆꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯏꯃꯨꯡ ꯃꯪꯒꯣꯜꯗꯨ ꯂꯝ ꯆꯤꯆꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯂꯝ ꯆꯤꯆꯤꯜꯂꯤꯕꯗꯨ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯁꯅꯥꯔꯩꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯂꯝ ꯇꯩꯕ ꯍꯧꯔꯛꯂꯝꯃꯤ ꯊꯕꯥꯅ ꯃꯍꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯁꯨꯝꯖꯤꯠꯇꯨ ꯃꯈꯣꯜ ꯊꯣꯛꯅ ꯊꯅꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯁꯅꯥꯔꯩꯗꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛꯃꯩ ꯊꯥꯒꯠꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯁꯅꯥꯔꯩꯗꯨ ꯃꯈꯨꯠ ꯍꯥꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯅꯆꯦꯁꯦ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯅꯨꯄꯤ ꯏꯇꯩꯃꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯍꯥꯏꯔꯛꯄ ꯍꯥꯏꯔꯛꯇꯕꯒꯤ ꯅꯠꯇꯦ ꯌꯦꯡꯉꯨꯅꯦ ꯉꯁꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯒꯤ ꯂꯝ ꯇꯩꯕ ꯍꯧꯕꯗ ꯊꯕꯥꯅ ꯍꯥꯏꯈꯤꯕꯗꯨ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯃꯤ ꯑꯁꯣꯝꯗꯅ ꯊꯕꯥꯁꯨ ꯃꯌꯥꯝ ꯍꯧꯒꯠꯅꯈ꯭ꯔꯕꯗ ꯆꯥꯔꯤꯕ ꯃꯌꯥꯝꯗꯨ ꯁꯥꯎꯅꯤꯡ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯤ ꯑꯩꯁꯤꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯅꯥꯏꯁꯤ ꯃꯉꯥꯏꯔꯦꯅꯦ ꯃꯧ ꯑꯇꯣꯝꯕꯤꯅꯦ ꯇꯧꯔꯤꯁꯤꯅ ꯑꯩꯁꯦ ꯃꯄꯥꯝꯗꯒꯤ ꯎꯠꯂꯛꯄ ꯃꯤꯅꯥꯏꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤ ꯀꯣꯜꯂꯤꯛ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯁꯅꯥꯔꯩꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯇꯥꯔꯒ ꯊꯧꯕꯗꯨ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯃꯣꯏ ꯇꯥꯇꯣꯟ ꯑꯁꯤꯗ ꯀꯔꯤ ꯅꯣꯛꯅꯤꯡꯕ ꯌꯥꯎꯔꯒꯦ ꯏꯇꯩꯃꯅ ꯍꯥꯏꯗꯨ ꯆꯨꯝꯗ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯍꯩ ꯐꯪꯗꯧꯕ ꯑꯐꯕ ꯉꯥꯛꯇ ꯈꯟ ꯇꯧꯔꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯅꯤꯡꯗꯕ ꯃꯌꯥꯝꯗꯨꯅ ꯏꯇꯩꯃꯗ ꯂꯣꯏꯅ ꯅꯝꯁꯤꯜꯂꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯁꯥꯅ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯤꯒꯤ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯛꯏꯁꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯗꯨ ꯄꯩꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯪꯅꯕꯒꯤ ꯃꯧ ꯃꯆꯥꯗꯨꯗꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯑꯃꯨꯛ ꯃꯅꯦꯝ ꯊꯥꯔꯤꯛꯅ ꯂꯤꯛꯂꯥꯕꯨ ꯈꯣꯡꯊꯥꯡ ꯑꯝꯇ ꯁꯣꯏꯕ ꯌꯥꯗꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤꯗꯣ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯅꯨꯡ ꯐꯨꯠꯂꯕ꯭ꯔో ꯉꯁꯥꯏꯗꯒꯤ ꯆꯥꯛꯈꯨꯝ ꯆꯪꯈꯤꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯦꯛꯃꯨꯛ ꯂꯥꯎꯗ꯭ꯔꯤꯕꯁꯤꯕꯣ ꯏꯃꯥ ꯁꯤꯡꯁꯦ ꯀꯪꯗꯕ ꯑꯣꯏꯕꯒꯤ ꯆꯥꯛꯄ ꯋꯥꯠꯂꯤ ꯑꯗꯨꯅ ꯆꯥꯛꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯌꯥꯗ ꯇꯧꯔꯤꯅꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅꯅꯦ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯄꯥꯎꯈꯨꯝꯁꯤꯅ ꯋꯥꯠꯇꯕꯁꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯆꯤꯟꯅ ꯄꯣꯔꯣꯛ ꯁꯣꯜꯂꯝꯃꯤ
ꯑꯁꯣꯝꯗꯅ ꯊꯕꯥꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯀꯣꯟꯗꯨ ꯐꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯏꯃꯨꯡ ꯂꯝꯗꯨ ꯁꯤꯁꯤꯟꯗꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯂꯝꯁꯤꯗꯁꯨ ꯁꯤꯁꯤꯜꯂꯝꯕ ꯌꯥꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯁꯨꯝꯆꯤꯠ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯏꯃꯨꯡ ꯂꯝꯗꯨ ꯁꯤꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯕꯗ ꯊꯕꯥꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯃꯃꯥ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯪꯂꯛꯂꯤꯕꯁꯤꯅ? ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯁꯦ ꯀꯔꯤꯅꯨꯡꯒꯤ ꯅꯈꯣꯏꯅ ꯌꯨꯝꯁꯤꯗꯅꯦ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯨꯕꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ꯫ ꯀꯩꯅꯣꯅꯦ ꯃꯃꯥ ꯑꯗꯨꯝ ꯅꯦꯛꯇ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯍꯦꯃꯟꯗ꯭ꯔꯣ? ꯀꯔꯤꯒꯤ ꯍꯦꯃꯟꯕꯅꯣ? ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯊꯧꯗꯧꯁꯤꯡꯁꯦ ꯃꯁꯤꯒ ꯍꯥꯏꯔꯨꯔꯗꯤꯅꯦ ꯑꯩꯅꯦ ꯋꯥꯠꯄꯨ ꯋꯥꯠꯂꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯠꯇꯦ ꯅꯈꯣꯏꯅ ꯑꯩꯁꯤꯕꯨ ꯏꯃꯥ ꯏꯄꯥꯅ ꯅꯈꯣꯏꯒꯤꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯔꯣ ꯍꯥꯏꯅ ꯊꯥꯔꯛꯄ ꯑꯣꯏꯅꯒ ꯈꯜꯂꯕ꯭ꯔꯕ? ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧꯗꯨꯗ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯀꯥꯡꯈꯟ ꯊꯥꯗꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥꯗꯨ ꯈꯣꯏꯗꯧꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯕꯥꯒ ꯁꯅꯥꯔꯩꯒꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯔꯨꯝ ꯇꯧꯅꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯂꯥꯟ ꯁꯣꯛꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯕꯥꯅ ꯂꯝ ꯇꯩꯔꯤꯉꯩꯗ ꯁꯅꯥꯔꯩꯗꯨ ꯇꯍꯥ ꯂꯝ ꯑꯇꯩꯕꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯝꯗꯨ ꯇꯩꯕꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯒꯤ ꯄꯣꯛꯊꯣꯛꯂꯝꯃꯤ꯫ ꯍꯩ ꯂꯝꯁꯤ ꯇꯩꯕꯗ ꯉꯥꯏꯔꯤꯕꯁꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯏꯆꯦ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯉꯥꯡꯅꯣ? ꯑꯩꯁꯨ ꯊꯨꯕꯒꯤ ꯗꯨꯛ ꯆꯠꯄꯅꯤ꯫ ꯏꯕꯦꯝꯃꯒꯤ ꯁꯅꯥ ꯈꯨꯠꯇꯨꯅꯗꯤ ꯇꯩꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯋꯥꯕ ꯀꯥꯁꯦ ꯈꯪꯕꯤꯄꯣꯠ ꯅꯠꯇꯦꯅꯦ꯫ ꯏꯕꯦꯝꯃꯒꯤ ꯊꯕꯛꯇꯨꯅ ꯃꯔꯨꯅꯤꯅ꯫ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯀꯣꯠ ꯅꯧꯗꯅ ꯍꯥꯏꯅꯔꯣꯏꯁꯤꯗ ꯌꯥꯝ ꯍꯩꯅꯗꯦ꯫ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯅꯥꯔꯩ ꯑꯩꯁꯨ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯕꯅꯤ꯫ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯁꯝ ꯐꯣꯏꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯠꯅꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯆꯥꯎꯕꯗꯨ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤ ꯂꯩꯕꯗꯨꯗ ꯃꯅꯥꯛ ꯅꯛꯅꯗꯤ ꯆꯪꯁꯤꯜꯂꯝꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯥꯆꯧ ꯀꯩꯅꯣ ꯇꯥꯆꯧꯅ ꯏꯇꯩꯃꯒ ꯅꯅꯥꯎꯅꯨꯄꯤꯒ ꯃꯁꯝ ꯐꯣꯏꯅꯔꯒ ꯇꯨꯃꯤꯟꯅ ꯌꯦꯡꯉ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯑꯇꯣꯝꯕ ꯑꯩꯕꯨ ꯌꯦꯡꯗ꯭ꯔꯗꯤ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯇꯥꯆꯧ ꯅꯅꯥꯎꯅꯨꯄꯤꯁꯦ ꯑꯩ ꯆꯤꯡꯊꯣꯛꯀꯦ꯫ ꯇꯥꯆꯧꯅ ꯏꯇꯩꯃꯁꯦ ꯑꯃꯨꯛꯇ ꯆꯤꯡꯊꯣꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯥꯎꯕꯁꯨ ꯃꯅꯥꯎꯅꯨꯄꯥꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯈꯔ ꯆꯤꯡꯊꯣꯛꯈꯤꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯔꯩꯅ ꯊꯧꯕꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯂꯥꯎꯅ ꯀꯟꯊꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯇꯥꯇꯣꯟ ꯀꯔꯤꯒꯤ ꯑꯩꯕꯨ ꯈꯥꯝꯂꯤꯕꯅꯣ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯐꯨꯗꯠꯀꯦ ꯇꯧꯔꯒ꯫ ꯊꯕꯥꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯒꯤ ꯑꯩꯕꯨ ꯈꯥꯝꯂꯤꯕꯅꯣ? ꯃꯁꯤꯒꯤ ꯑꯉꯥꯡ ꯁꯣꯏꯅꯥꯎꯁꯦ ꯑꯃꯨꯛꯇ ꯌꯩꯊꯠꯀꯦ꯫ ꯃꯁꯦ ꯀꯥꯃ ꯌꯥꯝ ꯍꯦꯜꯂꯦꯕ꯫ ꯀꯔꯤ ꯑꯩꯕꯨ ꯌꯩꯊꯠꯀꯦ ꯀꯥꯏꯅ? ꯃꯁꯝꯁꯤ ꯂꯥꯝꯃꯒ ꯍꯦꯛꯇ ꯐꯣꯏꯔꯒꯦꯗ꯫ ꯍꯦ ꯑꯩꯒꯤ ꯁꯝꯁꯦ ꯂꯥꯝꯂꯒ ꯐꯣꯏꯒꯦ ꯀꯥꯏꯅ ꯃꯁꯦ ꯈꯣꯡꯄꯥꯛꯁꯤꯅ ꯂꯥꯝꯂꯒ ꯀꯥꯎꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯃꯈꯨꯠ ꯄꯪꯂꯥꯝꯗ ꯂꯥꯝꯂꯒ ꯀꯥꯎꯕꯋꯣ ꯃꯊꯣꯡ ꯑꯃ ꯇꯥꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯇꯨ ꯈꯥꯝꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯩ ꯑꯇꯣꯝꯕ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯈꯥꯝꯂꯒ ꯑꯃꯨꯛꯇ ꯄꯨꯁꯤꯟꯈ꯭ꯔꯣ꯫ ꯇꯥꯆꯧꯁꯨ ꯏꯇꯩꯃꯗꯣ ꯑꯃꯨꯛꯇ ꯈꯥꯝꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯁꯨ ꯍꯣꯠꯅꯔꯤꯕꯁꯤꯅꯤꯅꯦ ꯅꯪꯕꯨ ꯅꯇꯨꯗꯣ ꯑꯃꯨꯛꯇ ꯄꯨꯁꯤꯟꯈ꯭ꯔꯣꯃꯤ꯫ ꯑꯩꯁꯨ ꯍꯣꯠꯅꯔꯤꯁꯤꯗꯤ ꯃꯤꯉꯥꯗ ꯇꯧꯔꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯇꯨꯗꯨ ꯈꯥꯝꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯊꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈ꯭ꯋꯥꯡꯗ ꯁꯨꯀꯣꯟ ꯀꯣꯜꯂꯒ ꯃꯣꯏꯒꯤ ꯀꯥꯗ ꯊꯥꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯌꯥꯔꯦ ꯅꯅꯥꯎꯅꯨꯄꯥꯅ ꯅꯅꯥꯎꯅꯨꯄꯤꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯀꯩꯁꯨ ꯈꯠꯅꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯂꯝ ꯇꯩꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯝꯕꯤꯗꯨ ꯑꯌꯨꯛꯀꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯆꯠꯊꯣꯛꯂꯨꯕꯗꯨ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯍꯩ ꯃꯧ ꯑꯇꯣꯝꯕꯤ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯅꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯗꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯟꯖꯥꯎ ꯑꯃ ꯑꯣꯏꯔꯝꯕꯗꯨ ꯃꯅꯦꯝꯄꯣꯛ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄꯗꯒꯤ ꯎꯟꯋꯥꯏꯃꯨꯛ ꯆꯤꯛꯇꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯍꯩ ꯅꯣꯏꯕꯨ ꯆꯥꯛꯇꯣ ꯈꯔ ꯉꯜꯂꯨꯀꯣ ꯑꯩ ꯉꯁꯤꯗꯤ ꯅꯆꯦ ꯑꯍꯜꯒꯤꯗ ꯆꯠꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯨ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯒ ꯊꯕꯥꯒꯗꯨ ꯃꯥꯒꯤ ꯀꯥꯗ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯡꯕ ꯊꯕꯛ ꯇꯧꯕ ꯌꯥꯝꯅ ꯍꯩꯕꯤ ꯁꯅꯥꯔꯩꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯤꯛꯂꯥꯗꯨ ꯑꯉꯟꯕ ꯑꯌꯨꯛꯇꯒꯤ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯃꯈ꯭ꯋꯥꯡ ꯇꯤꯡꯊꯣꯛꯄ ꯁꯪꯗꯅ ꯁꯨꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯍꯩ ꯃꯧ ꯅꯪꯕꯨ ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯜꯂꯣꯝꯅꯦ ꯆꯥꯛꯁꯤ ꯊꯥꯒꯠꯈꯤꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥ ꯊꯥꯒꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯗꯨ ꯃꯅꯦꯝꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯄꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯇꯍꯥ ꯇꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯕꯤꯒꯤ ꯏꯃꯨꯡꯗꯨ ꯆꯥꯛꯉꯟ ꯆꯥꯔꯒ ꯃꯥꯒꯤ ꯁꯥꯅꯩ ꯉꯥꯅꯩ ꯆꯥꯅꯔꯝꯃꯤ꯫ ꯊꯕꯥꯅ ꯄꯦꯜꯂꯕꯅꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯅꯤꯅ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯗ ꯉꯥꯏꯔꯕꯅꯤꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯥꯏꯔꯝꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯈꯟꯅ ꯊꯕꯥꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯁꯤꯆꯤꯟ ꯁꯦꯡꯖꯤꯜꯂꯝꯃꯤ꯫
ꯃꯗꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯆꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯪꯅꯕ ꯏꯃꯨꯡꯗ ꯊꯥꯔꯤꯛꯅ ꯃꯃꯧꯗ ꯆꯩꯕ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯕꯥꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯁꯦ ꯍꯪꯒꯤ ꯂꯥꯏ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯤꯇꯪ ꯐꯥꯎꯕ ꯁꯣꯏꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯄꯪꯉꯥꯡꯗ ꯉꯥꯡꯏ꯫ ꯑꯁꯤ ꯈꯟꯅ ꯊꯕꯥꯗꯨ ꯊꯪꯅꯕꯒꯤ ꯃꯧ ꯃꯆꯥ ꯑꯗꯨꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯥꯗ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯃꯧ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯑꯁꯤ ꯈꯟꯅ ꯊꯕꯥꯗꯨ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯄꯥꯜꯗꯒꯤ ꯃꯅꯦꯝꯅ ꯀꯧꯕ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯕꯥꯅ ꯄꯦꯜꯂꯕꯅꯤ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯃꯨꯛ ꯀꯧꯔꯛꯂꯦ ꯑꯩꯗꯤꯕꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯊꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯁꯤ ꯃꯅꯥ ꯃꯁꯤꯡ ꯈꯔꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ, ꯅꯅꯝꯃꯅ ꯍꯥꯞꯂꯛꯄꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯔꯩꯗꯨ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯏꯃꯥ, ꯃꯈꯥ ꯊꯪꯕꯒꯤ ꯏꯆꯦꯍꯣꯏꯗ ꯆꯠꯂꯨꯕꯅꯤ꯫ ꯃꯧ ꯑꯇꯣꯝꯕꯤ, ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯏꯃꯥ, ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ꯫ ꯕꯦꯝꯃ, ꯅꯪꯁꯦ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯇꯣꯏꯅ ꯀꯣꯏꯕꯗꯨ ꯄꯥꯝꯗꯦ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕు ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯏꯁꯧ ꯂꯥꯡꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯗꯅꯦ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯅꯤ, ꯑꯩꯅ ꯇꯧꯕ ꯃꯌꯥꯝꯁꯦ ꯄꯥꯟꯅꯗꯣꯏꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯌꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯤ ꯀꯥꯝꯗꯨꯅ ꯂꯩ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯔꯤꯛꯇꯨ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯪꯒꯣꯜꯗꯨ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯩꯂꯤꯛꯂꯥ, ꯅꯪꯕꯨ ꯃꯪꯒꯣꯜꯁꯦ ꯍꯥꯏꯐꯦꯠꯇꯁꯨ ꯆꯤꯆꯤꯟꯕ ꯌꯥꯗ꯭ꯔꯣ? ꯃꯣꯠꯄꯅ ꯈꯨ ꯌꯧꯔꯦꯅꯦ꯫ ꯍꯣꯏ ꯏꯃꯥ, ꯆꯤꯆꯤꯜꯂꯒꯦ꯫ ꯕꯦꯝꯃ, ꯅꯪꯁꯤꯅ ꯉꯥꯡꯅꯗ꯭ꯔꯤꯐꯥꯎ ꯈꯪꯗꯦꯍꯦ ꯁꯩꯇ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨ ꯀꯥꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯇꯁꯦꯡꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨꯗ ꯋꯥꯃꯟꯗꯨꯅ ꯉꯥꯏꯍꯥꯛ ꯎꯏꯔꯨꯝ ꯎꯏꯊꯔꯨꯕꯅꯤ꯫ ꯅꯨꯡꯉꯥꯏꯅꯤꯅ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯨꯡꯒꯤ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯍꯥꯏꯗꯣ ꯌꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯇꯞꯂꯤ ꯃꯪꯒꯣꯜꯗꯨ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯕꯗ ꯊꯕꯥꯗꯨ ꯏꯁꯧ ꯂꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯍꯩ ꯐꯪꯕ ꯊꯕꯛꯇ ꯁꯨꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯏꯆꯦꯅ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗꯔꯣ? ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯑꯣꯏꯅꯤ? ꯏꯆꯦ, ꯑꯩꯁꯨ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ, ꯃꯥꯟꯅꯕ ꯇꯜꯂꯦꯅ, ꯑꯗꯨꯕꯨ ꯏꯆꯦꯒꯤꯁꯤꯗꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯔꯒꯦ? ꯅꯪꯗꯤ ꯃꯍꯩ ꯐꯪꯕ ꯊꯕꯛ ꯉꯥꯛꯇ ꯁꯨꯕꯗꯨꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯁꯅꯥꯔꯩ ꯑꯌꯨꯛꯇꯒꯤ ꯁꯥꯎꯅꯤꯡ ꯂꯩꯕꯒ ꯊꯕꯥꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯈꯣꯏꯗꯧꯗꯨ ꯊꯤꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯔꯥ, ꯏꯆꯦꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯅ ꯁꯨꯔꯗꯅ? ꯑꯩꯅ ꯏꯊꯛ ꯀꯌꯥꯜꯅꯤ ꯃꯥꯟꯅꯕ ꯐꯖꯗꯦ ꯈꯟꯅ ꯁꯨꯝ ꯂꯩꯊꯣꯛꯄꯅꯤ, ꯌꯥꯔꯣꯏꯗꯧꯔꯤ꯫ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯍꯧꯁꯤ꯫ ꯀꯔꯤ? ꯑꯩꯁꯨ ꯑꯉꯥꯡꯅꯤꯅ ꯁꯨꯝ ꯂꯦꯝꯊꯣꯛꯄꯁꯤꯗ ꯅꯪꯗꯤ ꯑꯩꯒꯤ ꯏꯊꯛ ꯀꯥꯒꯦ ꯍꯥꯏꯔꯤꯕꯣꯏ? ꯐꯩ, ꯉꯁꯤꯗꯤꯅꯦ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯕ ꯇꯥꯔꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯃꯃꯧ ꯑꯅꯤꯅ ꯈꯠꯅꯔꯛꯄꯗꯨꯗ ꯑꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯃꯇꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯈꯠꯂꯛꯂꯤꯕꯁꯤꯅ? ꯁꯅꯥꯔꯩꯅ ꯏꯃꯥ, ꯃꯇꯝ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯅꯅꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯋꯥꯃꯦꯟ ꯇꯥꯍꯧꯅꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯦꯅ ꯑꯩꯕꯨ ꯁꯨꯅꯤꯡꯗꯕꯤ ꯃꯣꯏꯅ ꯂꯧꯕꯁꯦ ꯑꯩ ꯄꯦꯟꯗꯦ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣꯕ, ꯈꯠꯅꯕꯁꯨ ꯃꯥꯅ ꯍꯧꯔꯒ ꯑꯆꯨꯝꯕꯁꯨ ꯃꯥꯅ ꯁꯥꯖꯤꯜꯂꯛꯏꯅꯦ꯫ ꯌꯥꯔꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛꯇꯣ ꯑꯩ ꯇꯧꯔꯒꯦ꯫ ꯅꯪꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯣ, ꯂꯩꯀꯥꯏ ꯈꯨꯃꯩ ꯑꯣꯏꯕꯗꯤꯅꯦ ꯏꯃꯥ ꯄꯥꯝꯗꯦ꯫ ꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯃꯧ ꯑꯅꯤꯅ ꯆꯪꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯊꯥꯔꯨꯝ ꯂꯩꯅꯕꯗꯤ ꯀꯨꯏꯔꯕꯖꯥꯠꯅꯤꯅꯦ꯫ ꯑꯩꯅꯗꯤ ꯏꯆꯥ ꯑꯅꯤꯁꯤꯒ ꯏꯃꯧꯁꯤꯡꯒ ꯏꯪꯅ ꯂꯩꯔꯕꯗꯤ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯟꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁꯤ ꯈꯟꯅ ꯇꯣꯝꯕꯤ ꯏꯃꯨꯡ ꯃꯪꯒꯣꯜꯗꯨ ꯂꯝ ꯇꯥꯁꯤꯟꯕ ꯂꯣꯏꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯤ꯫ ꯍꯥꯏ, ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯁꯤ ꯐꯥꯎꯕꯗꯤ ꯂꯣꯏꯔꯦ, ꯀꯅꯥꯅꯣꯃ ꯆꯥꯛꯁꯦ ꯊꯥꯒꯠꯅꯕ ꯇꯧꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯤꯛꯂꯥꯗꯨ ꯍꯣꯕꯦ ꯏꯃꯨꯡ ꯂꯝ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯅꯣꯡꯃꯇ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯁꯦ ꯃꯤꯅ ꯊꯥꯅꯗ꯭ꯔꯤꯉꯩꯗ ꯊꯥꯟꯕꯒꯤ ꯋꯥ ꯂꯩꯇꯦ ꯇꯧꯔꯤꯁꯤ, ꯃꯤꯒꯤ ꯃꯃꯩ ꯃꯊꯨꯟꯗ ꯑꯗꯨꯝ ꯊꯥꯜꯂꯗꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯃꯃꯧꯅ ꯍꯣꯠꯅꯔꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯋꯥꯗꯤ ꯇꯧꯗꯦ, ꯑꯗꯨꯒꯤ ꯃꯍꯨꯠ ꯊꯕꯛ ꯇꯧꯕꯗ ꯏꯁꯨ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯉꯥꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯅꯥꯔꯩ ꯃꯅꯦꯝꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯕꯗ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯥꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯕꯛ ꯐꯕꯤ ꯁꯥꯕꯤ ꯏꯆꯦꯝꯁꯤꯅ ꯁꯥꯎꯖꯤꯟꯅꯔꯒ ꯊꯕꯛ ꯁꯨꯕ ꯂꯩꯊꯣꯛꯄ ꯑꯗꯨꯝ ꯍꯩꯈ꯭ꯔꯦ꯫
ꯑꯁꯤ ꯍꯥꯏꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯤꯛꯂꯥꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤꯉꯩꯗ ꯃꯅꯦꯝ ꯊꯥꯔꯤꯛꯇꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯕ ꯇꯥꯔꯦ?" "ꯏꯃꯥ, ꯀꯣꯕꯤ ꯃꯁꯣꯏꯁꯦ ꯀꯥꯡꯁꯣꯏ ꯊꯣꯡꯂꯒꯦ." "ꯑꯌꯨꯛꯁꯨ ꯀꯥꯡꯁꯣꯏ, ꯅꯨꯃꯤꯗꯥꯡꯁꯨ ꯀꯥꯡꯁꯣꯏ. ꯕꯦꯝꯃ, ꯅꯪꯕꯨ ꯀꯥꯡꯁꯣꯏ ꯅꯠꯇꯕ ꯃꯊꯦꯜ ꯑꯝꯇ ꯊꯣꯡꯕ ꯍꯩꯇ꯭ꯔꯕ꯭ꯔꯣ?" "ꯏꯃꯥ, ꯏꯟꯁꯥꯡ ꯃꯅꯥꯗꯤ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯀꯔꯤ ꯊꯣꯡꯉꯣ ꯍꯥꯏꯔꯤꯕꯅꯣ?" "ꯍꯩꯈ꯭ꯔꯦꯗꯀꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯦ, ꯏꯟꯁꯥꯡ ꯃꯅꯥꯒꯤ ꯏꯟꯁꯥꯡ ꯃꯅꯥ ꯉꯥꯛꯇ ꯉꯥꯏꯔꯕꯁꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯄꯩꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯃꯅꯦꯝꯅ ꯊꯣꯛꯈꯤꯕꯗꯨꯗ ꯄꯦꯟꯗꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯣ? ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯝꯇ ꯁꯤꯅ ꯐꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯗꯕꯁꯤꯕꯣ? ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯁꯤ ꯈꯟꯅ ꯂꯤꯛꯂꯥꯗꯨ ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯅꯥꯔꯩꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯈꯩꯗꯨ ꯆꯥꯛꯂꯨꯛ ꯃꯃꯥꯡꯗ ꯐꯝꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ, "ꯏꯆꯥꯁꯥ, ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯋꯥꯔꯤ ꯁꯥꯕꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯄꯒꯅꯦ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯈꯟꯅꯁꯤ." ꯊꯧꯕꯅ, "ꯏꯃꯥ, ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯑꯁꯨꯛ ꯂꯨꯅ ꯍꯥꯏꯔꯤꯁꯤꯕꯣ?" "ꯑꯇꯣꯝꯕ, ꯍꯣꯔꯦꯟ ꯏꯃꯥꯅꯅꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯒꯦ. ꯍꯧꯖꯤꯛꯀꯤꯗꯤ ꯆꯥꯛꯁꯤ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯃꯃꯥꯡꯗ ꯆꯥꯛ ꯈꯔ ꯀꯣꯠꯊꯗꯨꯅ ꯇꯣꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯆꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯗ ꯊꯕꯥꯅ ꯀꯣꯜꯂꯤꯛ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯗꯧꯒꯤ ꯇꯧꯔꯝꯃꯤ꯫ "ꯍꯥꯏ ꯃꯧ ꯑꯇꯣꯝꯕꯤ, ꯅꯪꯁꯨ ꯅꯆꯦꯅ ꯇꯧꯔꯤꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯨꯅꯦ. ꯑꯩ ꯀꯨꯏꯅ ꯉꯥꯏꯕ ꯉꯝꯂꯣꯏꯀꯣ, ꯋꯥ ꯍꯥꯏꯗꯧꯕ ꯂꯩ. ꯊꯦꯡꯂꯅꯤꯅꯦ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯗꯨ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯊꯕꯥꯅ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯂꯤꯕꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯊꯕꯥꯗꯨ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯁꯅꯥꯔꯩꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯝꯃꯤ꯫ ꯆꯥꯎꯕꯅ, "ꯏꯃꯥ, ꯋꯥ ꯍꯥꯏꯅ ꯍꯥꯏꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ?" "ꯑꯆꯧꯕ, ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯇꯦ. ꯏꯃꯥꯅ ꯁꯨꯝ ꯈꯟꯕꯗ ꯅꯈꯣꯏꯁꯨ ꯅꯆꯥ ꯌꯥꯎꯅꯔꯛꯂꯕꯅꯤꯅ ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯁꯨꯝ ꯐꯥꯖꯤꯟꯕꯁꯦ ꯆꯨꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯅ ꯅꯪꯒꯤ ꯅꯈꯩ ꯑꯃꯃꯝ ꯁꯦꯡꯅꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯈꯜꯂꯤꯕ." ꯆꯥꯎꯕꯅ, "ꯏꯃꯥ, ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯁꯤ. ꯀꯩꯁꯨ ꯊꯣꯏꯅ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯤ." ꯁꯅꯥꯔꯩꯅ, "ꯀꯥꯏꯗꯒꯤ ꯀꯥꯏꯗꯕꯅꯣ, ꯌꯥꯝ ꯀꯥꯏꯔꯕꯅꯤ." ꯊꯧꯕꯅ, "ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯇꯥꯆꯧꯅ ꯉꯥꯡꯕꯗ ꯅꯆꯤꯟꯒ ꯈꯨꯝꯃꯨꯗꯅ." ꯁꯅꯥꯔꯩ ꯃꯄꯨꯔꯣꯏꯕꯅ ꯆꯩꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯊꯕꯥꯗꯤ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯁꯅꯥꯔꯩꯗꯨ ꯊꯕꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ, "ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯄꯨꯟꯅ ꯁꯨꯝ ꯆꯥꯕꯁꯤ ꯋꯥ ꯌꯥꯝ ꯀꯥꯏꯅꯔꯛꯇꯧꯔꯤ. ꯑꯗꯨꯅ ꯍꯌꯦꯡꯗꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯆꯥꯅꯅꯕ ꯇꯧꯔꯁꯤ." ꯊꯧꯕꯅ, "ꯑꯗꯨꯗꯤ ꯏꯃꯥꯗꯤ ꯑꯩꯈꯣꯏꯒ ꯑꯣꯏꯅ ꯆꯥꯔꯁꯤ." ꯆꯥꯎꯕꯅ, "ꯑꯇꯣꯝꯕ, ꯏꯃꯥꯗꯤ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯆꯥꯒꯦ." "ꯌꯥꯔꯦ, ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯌꯦꯠꯅꯔꯅꯨ. ꯏꯃꯥ ꯌꯥꯝꯅ ꯁꯣꯟꯕꯁꯨ ꯑꯣꯏꯗ꯭ꯔꯤ. ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯉꯝꯅꯕ ꯏꯇꯣꯝꯇ ꯑꯗꯨꯝ ꯆꯥꯖꯒꯦ." ꯆꯥꯎꯕꯅ, "ꯏꯃꯥ, ꯃꯗꯨ ꯐꯖꯕ ꯋꯥ ꯅꯠꯇꯦ. ꯏꯃꯥꯅ ꯍꯧꯖꯤꯛꯄꯨ ꯇꯣꯉꯥꯟ ꯆꯥꯕ ꯍꯥꯏꯗꯨꯕꯣ?" ꯊꯧꯕꯅ, "ꯏꯃꯥ, ꯇꯥꯆꯧꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ. ꯏꯃꯥꯅ ꯇꯣꯉꯥꯟ ꯆꯥꯕ ꯍꯥꯏꯗꯣ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯃꯃꯥ ꯊꯥꯛꯅꯤꯡꯗꯕ ꯇꯥꯈꯤꯅꯤ. ꯇꯥꯆꯧꯒꯤꯗꯔ ꯑꯩꯈꯣꯏꯒꯤꯗꯔ ꯆꯥꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯅ ꯇꯣꯝꯕꯤꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯒꯤꯗ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯦꯝꯂꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯆꯥ ꯑꯅꯤꯅ ꯍꯥꯏꯃꯟꯕꯗꯨꯗ ꯃꯆꯥ ꯇꯣꯝꯕꯒꯤꯗ ꯆꯥꯕ ꯍꯥꯏꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯕꯥꯅ, "ꯏꯃꯥꯅ ꯑꯇꯣꯝꯍꯣꯏꯒ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯁꯦ ꯋꯥꯏꯕ ꯁꯪꯂꯕꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯕ ꯐꯪꯂꯣꯏꯗꯧꯔꯤꯅꯤ." "ꯃꯃꯥ, ꯏꯃꯥꯒꯤ ꯁꯦꯕꯥ ꯉꯥꯏꯍꯥꯛ ꯇꯧꯕꯁꯤꯕꯨ ꯌꯥꯝꯅ ꯋꯥꯕ꯭ꯔꯣ? ꯅꯈꯣꯏꯅ ꯁꯨꯛ ꯇꯥꯟꯅꯔꯤꯕꯁꯤꯕꯣ?" "ꯃꯈꯣꯏ ꯄꯥꯕꯨꯡꯅꯗꯤ ꯈꯪꯗ꯭ꯔꯤꯕ. ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯄꯝꯗꯅ ꯊꯥꯡꯗꯅ ꯇꯧꯕꯁꯨ ꯌꯥꯕ ꯅꯠꯇꯦ. ꯃꯇꯧꯗꯤ ꯃꯥꯟꯗꯅ ꯌꯥꯝ ꯋꯥꯈ꯭ꯔꯖꯥꯠꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯀꯥꯡꯈꯟ ꯊꯥꯗꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯅꯥꯔꯩꯗꯨ ꯃꯥꯒꯤ ꯀꯥꯗ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯝꯃꯤ꯫ "ꯅꯨꯄꯤ, ꯅꯪꯕꯨ ꯅꯆꯤꯟꯗꯣ ꯑꯝꯇ ꯂꯦꯞꯄꯨ ꯀꯩꯗꯧꯒꯦ? ꯀꯕꯣꯛ ꯄꯣꯛꯄꯁꯤ ꯃꯉꯥꯏꯈ꯭ꯔꯦ ꯇꯧꯔꯤꯕ." "ꯃꯁꯤꯕꯨ ꯑꯩꯅ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦꯅꯦ." "ꯅꯪꯅ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯂꯤꯕꯗꯨꯗ ꯉꯥꯡꯅꯤꯡꯗꯕ ꯑꯃꯨꯛ ꯁꯥꯔꯤꯕ?" "ꯍꯣꯅꯦ, ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯊꯧꯗꯧꯁꯤꯡꯁꯤꯗꯅꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ. ꯉꯥꯏꯈꯣꯅꯦ, ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯁꯨꯛ ꯄꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯄꯉꯥꯡꯗ ꯉꯥꯡꯂꯝꯃꯤ꯫ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯝꯃꯤ꯫ "ꯅꯨꯄꯤ, ꯅꯪꯕꯨ ꯈꯔ ꯉꯥꯡꯂꯕꯗꯤ ꯌꯥꯔꯦꯗ. ꯃꯇꯝꯁꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯑꯔꯦꯝꯕꯅꯤ. ꯎꯇꯣꯡ ꯍꯧꯕꯗꯅꯦ ꯏꯁꯤꯡ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯩ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯗꯨ ꯁꯥꯎꯅ ꯀꯥꯡꯈꯟ ꯊꯥꯗꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯕꯥꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯉꯟꯇꯥ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯨꯛꯇ ꯃꯥꯒꯤ ꯇꯧꯒꯗꯧ ꯃꯊꯧ ꯃꯌꯥꯝꯗꯨ ꯁꯠ-ꯁꯠ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯤꯛꯂꯥꯗꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯦ꯫ ꯊꯥꯔꯤꯛꯅ "ꯅꯨꯃꯤꯠꯅ ꯋꯥꯇꯣꯜꯂꯣꯝꯅꯁꯤ ꯐꯥꯎꯕ ꯃꯧꯅꯦ ꯇꯧꯔꯤꯁꯦ ꯍꯧꯒꯠꯇ꯭ꯔꯤꯅꯦ꯫ ꯍꯅꯨꯕꯤ ꯑꯩꯕꯨ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣ ꯃꯌꯥꯝꯁꯦ ꯍꯣꯠꯅꯧ ꯍꯥꯏꯔꯤ ꯃꯥꯜꯂꯤꯅꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯤꯛꯂꯥ ꯃꯅꯦꯝꯒꯤ ꯏꯁꯧ ꯇꯥꯕꯗ ꯐꯃꯨꯡꯗ ꯀꯨꯏꯅ ꯍꯤꯞꯄ ꯉꯝꯗꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯈꯔ ꯉꯟꯅ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯣ?" "ꯏꯃꯥ, ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯂꯩꯔꯨꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯃꯧꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯅ ꯊꯧꯁꯥꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯉꯟꯕ ꯑꯌꯨꯛꯇꯨꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯤꯋꯥ ꯉꯥꯡꯅꯕꯒꯤ ꯋꯥꯈꯜꯗꯨꯝ ꯈꯜꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ "ꯍꯥꯏ ꯕꯦꯝꯃ, ꯑꯩ ꯑꯋꯥꯡꯗꯅꯦ ꯏꯆꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯄꯤꯔꯨꯛ ꯍꯧꯕꯗꯣ ꯈꯤꯇ ꯃꯜꯂꯨꯈꯤꯒꯦ꯫ ꯉꯁꯤꯗꯤ ꯄꯤꯔꯨꯛ ꯀꯥꯡꯁꯨꯗꯨꯝ ꯆꯥꯅꯤꯡꯏ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ "ꯊꯥꯔꯤꯛ, ꯅꯪ ꯂꯥꯛꯂꯤꯕꯔꯣ?" "ꯍꯣꯏ ꯏꯆꯦ, ꯄꯤꯔꯨꯛ ꯈꯤꯇ ꯍꯦꯛꯀꯦ ꯇꯧꯅꯤ"꯫ "ꯍꯦꯛꯎ ꯍꯦꯛꯎ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯔꯤꯛꯁꯨ ꯄꯤꯔꯨꯛ ꯍꯦꯛꯅ ꯀꯅꯥꯒꯤ ꯈꯨꯜ ꯂꯩꯀꯥꯏꯗꯨꯒꯤ ꯌꯨꯝꯊꯣꯡ ꯑꯌꯥꯝꯕꯒꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯊꯥꯔꯤꯛ, ꯅꯪꯒꯤ ꯅꯃꯧꯗꯨꯕꯨ ꯃꯁꯥ ꯈꯔ ꯁꯣꯟꯅ ꯎꯏꯗ, ꯃꯗꯨꯕꯨ ꯄꯦꯠ ꯅꯥꯒꯟꯕꯔꯣ?" "ꯏꯆꯦ, ꯏꯆꯥ ꯅꯨꯄꯥꯅꯅꯦ ꯅꯥꯒꯟꯕꯤ ꯑꯃ ꯂꯧꯔꯛꯇꯅ ꯀꯅꯥꯒꯤ ꯄꯪꯅꯥꯗ ꯅꯥꯏꯗ"꯫ "ꯏꯍꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯅꯃꯧꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨꯗꯅ"꯫ "ꯏꯆꯦ, ꯑꯩꯁꯨ ꯑꯉꯝꯕ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯗꯤ ꯄꯥꯡꯂꯤꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯑꯐꯕ ꯁꯥꯗꯨꯅ ꯃꯇꯦꯡ ꯁꯨꯄꯥꯡ ꯄꯥꯡꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯁꯥꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯊꯕꯥꯗꯨꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯊꯕꯥꯅ "ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯉꯤꯅꯣ? ꯃꯌꯨꯝꯗꯅ ꯃꯥꯅ ꯃꯃꯧꯗꯣ ꯑꯣꯠꯄ ꯌꯥꯕꯈꯩ ꯑꯣꯠꯂꯒ"꯫ ꯑꯁꯤ ꯈꯟꯅ ꯊꯕꯥ ꯏꯔꯨ ꯁꯥꯗꯦꯡꯅꯕ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯔꯩꯗꯨ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ "ꯏꯆꯦ, ꯌꯨꯝꯒꯤ ꯃꯧꯅꯕꯨ ꯑꯁꯨꯛ ꯊꯦꯡꯅ ꯍꯧꯒꯠꯂꯕꯗꯤ ꯌꯥꯔꯣꯏꯗ꯫ ꯏꯆꯦꯅ ꯃꯧꯁꯤꯡꯁꯤꯕꯨ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯕ꯭ꯔꯣ"꯫ ꯁꯅꯥꯔꯩꯅ "ꯏꯟꯗꯣꯟ, ꯑꯩꯅ ꯍꯧꯒꯠꯅꯤꯡꯕ ꯃꯇꯝꯗ ꯍꯧꯒꯠꯄꯗ ꯏꯟꯗꯣꯟꯗ ꯀꯔꯤ ꯀꯥꯏꯔꯒꯦ? ꯑꯉꯟꯕ ꯌꯨꯛꯁꯤꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯤꯋꯥ ꯉꯥꯡꯂꯤꯕꯗꯨꯕꯨ ꯇꯟꯗꯦꯗ ꯂꯥꯏꯃ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯊꯥꯔꯤꯛꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯄꯨꯟꯁꯤꯗ ꯀꯅꯥꯅꯁꯨ ꯁꯥꯗꯣꯟ ꯅꯝꯂꯛꯇ꯭ꯔꯤꯕ ꯊꯥꯔꯤꯛꯇꯨ ꯉꯁꯤꯗꯤ ꯁꯅꯥꯔꯩꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯗꯠꯂꯝꯕꯗꯨꯗ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ "ꯊꯥꯔꯤꯛ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯅꯈꯣꯏ ꯑꯩꯈꯣꯏꯅ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦ, ꯑꯗꯨꯅꯅꯦ ꯅꯪ ꯁꯥꯎꯅꯨ"꯫ "ꯍꯦꯔꯩꯁꯦ, ꯃꯈꯣꯏꯅ ꯀꯥ ꯄꯪꯍꯦꯟ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯨꯡ ꯅꯠꯇ ꯇꯧꯅꯤ꯫ ꯕꯦꯝꯃ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯀꯥꯟꯁꯤꯗ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯍꯥꯏꯁꯦ ꯀꯥꯟꯅꯕ ꯐꯪꯗꯧ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔꯁꯨ ꯎꯁꯤꯟꯅꯗ ꯈꯔꯁꯨ ꯇꯥꯊꯣꯛ ꯇꯧꯕ ꯇꯥꯕꯅꯤ"꯫ "ꯀꯥꯏꯗꯒꯤꯅꯣ ꯏꯆꯦ, ꯊꯥꯔꯤꯛꯇꯗꯤ ꯃꯗꯨ ꯌꯥꯗꯧ ꯅꯠꯇꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯄꯤꯔꯨꯛ ꯈꯔ ꯍꯧꯔꯤꯕꯗꯨ ꯂꯣꯏꯅ ꯃꯟꯊꯣꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ "ꯏꯆꯦ, ꯄꯤꯔꯨꯛꯁꯨ ꯃꯟꯕ ꯂꯣꯏꯔꯦ, ꯑꯗꯨꯅ ꯑꯩꯁꯨ ꯍꯜꯂꯒꯦ"꯫ ꯊꯕꯥꯅ "ꯏꯟꯗꯣꯟ, ꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯆꯥꯒ ꯊꯛꯈꯤꯁꯤꯗꯅ"꯫ "ꯌꯥꯔꯅꯤ ꯏꯕꯦꯝꯃ, ꯌꯨꯝꯗ ꯊꯛꯂꯨꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯄꯤꯔꯨꯛ ꯃꯄꯨꯜꯗꯨꯃ ꯄꯥꯏꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯊꯥꯔꯤꯛꯅ ꯍꯟꯈꯤꯕꯗꯨꯗ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨ ꯁꯅꯥꯔꯩꯗꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ꯫ "ꯏꯃꯥꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯁꯨꯛ ꯌꯥꯝ ꯌꯣꯟꯕ ꯄꯥꯝꯂꯤꯕꯁꯤꯕꯣ? ꯕꯦꯝꯃ, ꯑꯩꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕꯒꯦ ꯅꯪꯅ ꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯕꯣ"꯫ "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯃꯤꯋꯥ ꯉꯥꯡꯅꯕꯗ ꯊꯧꯅꯥ ꯐꯕꯤꯗꯨꯕꯨ ꯀꯧꯁꯤꯜꯂꯒ ꯄꯤꯔꯨꯛ ꯍꯦꯛꯍꯜꯂꯤꯕꯗꯨꯕꯣ"꯫ "ꯑꯩꯅ ꯃꯥꯕꯨ ꯀꯧꯔꯨꯕ ꯅꯠꯇꯦꯅꯦ, ꯃꯁꯥꯅ ꯂꯥꯛꯄꯗꯨꯕꯨ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯈꯤꯒꯗ꯭ꯔꯣ"꯫ "ꯈꯪꯗꯦ, ꯏꯃꯥ, ꯃꯇꯨꯡꯗ ꯁꯨꯃꯥꯏꯅꯅꯦ ꯑꯩꯕꯨ ꯌꯣꯟꯅꯕ ꯍꯣꯠꯅꯔꯕꯗꯤ ꯅꯕꯨꯡꯕꯨ ꯐꯠꯇꯦ ꯍꯥꯏꯕꯤꯅꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯗꯨ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯕ ꯀꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯕꯥ ꯃꯅꯦꯝꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯎꯁꯤꯠꯇꯕ ꯃꯇꯧꯗꯨꯗ ꯋꯥ ꯍꯥꯏꯔꯨꯕꯗ ꯃꯅꯦꯝꯁꯤ ꯃꯈꯣꯏꯗ ꯏꯟꯁꯤꯜꯂꯛꯂꯕꯗꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯋꯥ ꯍꯥꯏꯅꯤꯡꯂꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯨꯗꯧꯔꯤꯗ ꯇꯣꯝꯕꯤꯌꯩꯒꯤ ꯂꯥꯏꯕꯛꯁꯦ"꯫ ꯑꯁꯤ ꯈꯟꯅ ꯇꯣꯝꯕꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯔꯤꯛꯇꯨ ꯄꯤꯔꯨꯛ ꯃꯄꯨꯜꯗꯨ ꯄꯥꯏꯔꯒ ꯆꯪꯂꯛꯄꯗ ꯃꯃꯧ ꯅꯨꯄꯤꯗꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯇꯩꯕ ꯂꯣꯏꯕꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ "ꯕꯦꯝꯃ, ꯅꯪꯕꯨ ꯂꯝ ꯃꯇꯦꯛꯁꯤꯈꯛ ꯇꯩꯕꯗ ꯀꯨꯝ ꯊꯥ ꯄꯨꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ"꯫ "ꯏꯃꯥ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯇꯞꯂꯤ ꯇꯧꯔꯨꯔꯦ, ꯑꯗꯨꯅꯅꯤ"꯫ "ꯋꯥ ꯑꯃꯍꯦꯛ ꯍꯥꯏꯔꯨꯅꯤ, ꯄꯤꯊꯁꯤꯟꯅꯈꯤꯕꯁꯤꯅ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯏꯃꯨꯡꯗ ꯉꯥꯡꯗꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯃꯅꯦꯝꯅ ꯆꯪꯈꯤꯕꯗꯨꯗ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫
Ima nangi thamoise angakpani haksang ngamde haire phawba kari karaino haibaki mahut thabak sudi haiduna sauba ngami asi khana likla tapna makut chamthoklaga masu imungde sankhirami matamna sum chatkibana numisu khara khara haigat pahuraklami ei nupi nang musakse thagat pa yajibro moita ai kokse chikpane yaji chakto moita namde thongbiu phare phare ai thagalagi asi haiduna thauba chakhum sangduna chakmai thagat pahurami tanjaduda asomda chawbu hoigi di thabana chak thongba loiduna chak thirami mama ai tom hoigi di chakmai thagat pada ngai mali ima dubu masida kausilaga chak samidabana pharoitro moi babu madu yabanate insang budi ai piruge aduga sida kausilaga samina ba haido nanaw nupi na nya ngamlaroi hai kana kausinsi adu natrabadi makoine khoibunya usitkiroi hoine nang na haiduso ado ima na sanaba insang tengkon amtadi piko asi haiduna chawba saksana ba haiduna makutu khongambul aduda ningthine samlami thabasu insang tengkot amada manemgi insang saruk thinba thokhirami asumna matam khra hokre sanari manem tombidu moiga samina baduda isau irang kana tawrami aidi asi thokani khangdana itomta tongan chajage haibaneba ima inauna imagabu chamina gumse hairabro haide dai bema ima inawa samina banungai jagana ekhoido oina sarasidana ngasaidagi tombina sanaribu waridu sanareina lumlaga taribu oiri thabagi wadu tabada sanaraidu imungdagi prabhab thoraklami nani namu yam nusina basadana aibu mau phatabi tana basilibudo aisu loina khangi samina ningasu adum chamina ba yabaduda aibu mu phataba tahalini ne mawa tombi kaino nangna ngagli mayam dubo inaw imana nungai ta lerimbaduda aduk haibani aduda nangna duklana lawribudu bu karigido hoi khoidi phatabini na phatana dum khale afaba nani namo adum punbiro asi haiduna sanaraidu phet haidoklaga sankhirami tombi mamau atombi gi mataududa mabukning nungsiba haidu oirami aduna wangangda tumin lepto leirami ima karisu thoina khalu horendagi ikhoida sarasi bema imabu itomta dum saragida ima karigi ikhoi mayam leiraga imana matomda tongan chadorino horendagi nya ikhoiga puna saradawni asi haiduna thabana manemu themjin birami asumna numit adudagi thabana manemgi chaning bada thongthaktuna bisa bithak tawrami nakal amaromdana thariktu arum laheukan hauraklammi bema likla ima aibu kobro ima isasya yam nungai trene nangmu isasya amukta namlaune hoima asi haiduna likla manemgi masadu namlammi ima isinga yimun haksangse namthoke hoi likla manem hoi haibaduda chakhumda prabhab changkhiduna pela amada ising khra haplaga puthoraklammi aduga manemgi masadu phi amonba amana tapna napthok pirami asuk phaba imausibo aina nahan kai tathi saibiribani asi khana thariktu hojiktada mamunu pida otki mayamdu khalubada masama tomta pendaba phaujarami asumna sumatam khra hokre nobangi namitta sanaraidu thangnabagi yum amada warim subada mau amaga khatnaraklami sanaraina isia aisi mini ekangamba yaba minate sanarai nakhoigi mungda nangna pangtangda tawbado sore tawrakat tawre isi kaidoge haibano adu oiba taradi na samkhra uribado phoidat patabani isi negi samphoiraga aidi jagoi sadan leirani he asi haidu sanarai mau aduga masam phoina bahuraklami sanarai mayumdadi mabu manaba tanbagi mana maning tawduna panglei leibani adubu mau adudi araiba nupi oiramde aduna mau aduna sanaregi masamdu phajana phoida bahuraklami oirakliba tawduda mau ataina mau adubu khamdoklami sanarena samkhra hubase loina phoikre khanglabra hujikti aigi gun khangli hingsabi urabdi amka phoidawra atopa mau amana hey sanare nayumdu thuna lawro natrabdi ngasinya nang naru kokko soiraroi sanare maudugi wadu tabuda khu kamduna masamanai pha phari khai mayumlumda hankirami atai mayamdusu warim suba toklaga magi mayumlumda hankirami sanareina masamanai pha phari khai thongalomdagi sanglakpadu ubada tombidu ingangaklami ima hoibema karino imauna nasamna ipha phari khai tarokli matausina ima asi haiduna sanare mawduna masam phoirakpudu tamlami
ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯔꯝ ꯂꯩꯇꯅ ꯈꯨꯜ ꯂꯩꯀꯥꯏ ꯀꯣꯏꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯗꯣ ꯌꯥꯔꯝꯂꯕꯗꯤ ꯉꯁꯤ ꯅꯪꯅ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯑꯋꯥꯕꯁꯦ ꯇꯥꯔꯝꯂꯣꯏꯗꯧꯅꯤ ꯏꯃꯥ ꯑꯩ ꯃꯇꯨꯡꯗꯗꯤ ꯃꯔꯝ ꯂꯩꯇꯅ ꯈꯨꯜ ꯂꯩꯀꯥꯏ ꯀꯣꯏꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯗꯨ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯅꯥꯔꯩꯗꯨ ꯈꯨꯜ ꯂꯩꯀꯥꯏꯗ ꯇꯣꯏꯅ ꯃꯔꯝ ꯂꯩꯇꯅ ꯆꯠꯄ ꯇꯧꯔꯝꯗꯦ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯏꯪꯅ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯁꯅꯥꯔꯩꯗꯨ ꯊꯕꯥꯅ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤꯉꯩꯗ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯅꯥꯎ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯆꯦ ꯅꯅꯥꯎꯅ ꯂꯥꯟꯈꯤꯕ ꯃꯌꯥꯝꯗꯣ ꯏꯆꯦꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯥꯎ ꯉꯁꯤ ꯏꯅꯥꯎꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯅꯪꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ ꯏꯆꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯁꯦ ꯉꯁꯤꯗꯒꯤ ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯧ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯣꯡ ꯊꯥꯛ ꯇꯧꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯇꯣꯝꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯝꯕꯤꯒꯤ ꯏꯃꯨꯡꯗꯨ ꯋꯥ ꯀꯟꯅ ꯉꯥꯡꯅꯗꯕꯤ ꯏꯪꯅ ꯄꯥꯟꯈꯤꯔꯝꯃꯤ